Hai ma'am, ngasi joy video anova puraga mayam mafumda laksari mayam ado ngasi je ahamboina happy cherawa mayam happy cherawa chahi happy cherawa habase akhoi gi mate yu oina di January da chahi am kanu oiraga su khoi gi oina di maitai cherawa dai sigi cherawa se chahi ahanba oira kanu tawri dana ko aduna mayam chahi sina lapo matamda tekta kaidana nungaina ana yawduna turai reisendana leba mayam punna dum oiminarasiko ado mayam cherawa se khogi oina re cherawa se laudi habadi ai husband ne ai chanupa ne yumda leite bako duna cherawa se laudi ado samthong chogri samthong ma thongjage bako mayam duga ina khwari maroi na ina video se semai sina kari no haba matamda sise to sise amana kangla ye ne bako amana joksak ne bako do sise kari ai ming di kaw ne bako ado chawda no ai ming di haba ngamjadre kuire bako ado si kangla yen je kamai na singju sudo no amta sema gam ta piro on haibe ne ba ado kangla yen siga aina chaning bana sigi yongsak siga singju suga chaning bu do yongsak se na hangai leita bako aduna kangla yen si su siga tanga ba duna aina sem da bi yongsak se ngai ga leibe ne ba do hoti yongsak ne re ai gi husband na yongsak thabi re ado ngasi gi cheraw bonu si do ina sigi se thagat lagi hena aina video se koi yam khangna hangbi rak podo adu de si jenga sigi numit to ina tawjarage uhal lage hena mayam da share tawjarak poni ado mayam ai hawurage ko hawurage hadi simba chaba de hawurage bako mayam ai chi thong si cha jare ba kan khang si sa re bako mayam ai chi khang de thangkat le bako si khang thangkat le degi songi nakandana ne kogi chawgi thongna bado sigi suspense je dum thonge jam da bonina khang da kai de thong bu ta le si khaji ka tan thong roi se ado si je sigi nakopi se si nakopi tha go na thong jar ge mayam ado sigi kano si ngok de ngai matam da singju gi se ngau de ngai matam da ne to sigi singju gi mayam se si ngau de bo matam da khamen khitang ho ge ba sida khamen ju sida semaga leire bako pipa mukna to do nungai tre to sida bank ko gi bank kari bar maska khamen do adu sida ina semaga sajaga thamme do maya mai thau haijarage bako thau haiba kanda khamen sa hanang ngahurage do khamen ju ngobulu daga asigi sa ngobugi nium do taksarage mathang maya mai ising chore ko soraganina ina ko piche kra hapsel lage yang dong malin bisa adagi ngari yam de bida to sigem hapsan jarage adagi morok sise morok se 좀 아마땅 하게 되네요. 살이 거의 통으로 썩는 나도 보이나 살이 허 보이는 거. 여기 시래기가 nga ina na hamja jebudo dudu ta thaksen jarage ne amai si thum khatang ma hapsan jarage ko sigi kona na ba hinsab ki thum do hapsan jare aduga tuma si chogi yakang bani ko si chogi yakang ba thum bo hawe ba ko khogi irom bo chu hawo ne ba si se niki cha bani na ne si je chaninge ba ko si sum thoge tomato si thakjare 지금 학 쳐올려가 탐하게 봐. 초당 초라가 야라니 꼬시지. 초올라게 뭐도 마냥 초다 뭐 시기제 타오시 차례 보고 타오시 차라가니나 쿠싱아리 모르는 킹거 보고. 시기 하나 딱 보고. 시기 타오 뭐라가 아직이 좀 싸고 너무 너무 많이 따라게.
ꯃꯌꯥꯝ ꯑꯩ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯂꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯀꯣ ꯌꯥꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯃꯌꯥꯝꯗꯤ ꯎꯍꯜꯂꯛꯑꯒꯦ ꯃꯨꯟꯕ ꯃꯥꯜꯂꯦꯀꯣ ꯃꯌꯥꯝ ꯁꯤ ꯂꯣꯏꯁꯜꯂꯒꯦ ꯍꯥꯎꯔꯅꯤ ꯁꯥꯕꯁꯤꯗ ꯑꯗꯣ ꯑꯩ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯃꯩ ꯃꯨꯠꯊꯠꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯁꯣꯝ ꯅꯥꯀꯟꯗ ꯀꯩꯅꯣꯗꯤ ꯈꯥꯃꯦꯟ ꯂꯣꯏꯅ ꯀꯟꯅ ꯇꯥꯎꯔꯤꯑꯕꯀꯣ ꯈꯥꯃꯦꯟ ꯑꯇꯥꯎꯕꯗꯣ ꯍꯥꯎꯕꯅꯦꯕ ꯆꯥꯕ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯁꯤꯁꯦ ꯉꯧꯕ ꯍꯧꯖꯔꯒꯦꯕꯀꯣ ꯑꯗꯣ ꯊꯥꯎꯁꯤ ꯌꯥꯝ ꯍꯥꯞꯀꯗꯧꯕ ꯅꯠꯇꯦꯀꯣ ꯇꯨ ꯃꯌꯥꯝ ꯑꯩ ꯉꯁꯥꯏꯒꯤ ꯉꯧꯈꯤꯕꯗꯣ ꯊꯥꯎꯗꯣ ꯈꯥꯏꯗꯣꯛꯈ꯭ꯔꯦꯕꯀꯣ ꯁꯤ ꯈꯖꯤꯛ ꯈꯛꯇꯅꯦꯕ ꯃꯌꯥꯝ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯌꯣꯡꯆꯥꯛꯁꯤꯅ ꯈꯔ ꯀꯟꯕꯅꯤꯅ ꯌꯣꯡꯆꯥꯛꯁꯤꯅ ꯉꯧꯊꯣꯛꯑꯒꯦꯕ ꯁꯤꯁꯤꯅ ꯈꯔ ꯃꯨꯜꯂꯛꯄꯒꯤ ꯇꯥꯏꯃꯤꯡꯗ ꯁꯤ ꯑꯃꯨꯛ ꯍꯥꯞꯄꯅꯦꯕ ꯃꯌꯥꯝꯁꯨ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯦ ꯁꯤ ꯌꯥꯔꯕꯅꯦꯀꯣ ꯌꯣꯡꯆꯥꯛꯁꯦ ꯌꯥꯝ ꯀꯟꯅ ꯉꯧꯕꯁꯨ ꯍꯥꯎꯔꯣꯏꯑꯕꯀꯣ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯉꯧꯕꯗ ꯃꯥꯒꯤ ꯃꯅꯝ ꯑꯃ ꯅꯨꯡꯁꯤꯕ ꯃꯅꯝ ꯑꯃ ꯅꯝꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯌꯥꯔꯅꯤ ꯃꯌꯥꯝ ꯑꯗꯣ ꯁꯤ ꯑꯃꯨꯛ ꯉꯧꯖꯔꯒꯦꯕ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯅꯥꯀꯟꯗ ꯈꯥꯏꯗꯣꯛꯑꯣ ꯃꯌꯥꯝꯁꯤ ꯌꯥꯗꯣꯔꯕꯅꯤꯀꯣ ꯌꯥꯝ ꯀꯟꯅ ꯉꯧꯕꯁꯨ ꯍꯥꯎꯇꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯦꯝꯕ ꯈꯣꯠꯄ ꯇꯧꯕ ꯌꯥꯗꯦꯀꯣ ꯁꯤꯒꯤ ꯆꯥꯡꯁꯤ ꯌꯥꯔꯅꯤ ꯃꯌꯥꯝ ꯑꯗꯣ ꯋꯥꯔꯧꯕꯤꯔꯅꯨ ꯃꯤꯡꯗꯣ ꯑꯩ ꯀꯥꯎꯍꯦꯕꯀꯣ ꯀꯨꯏꯃꯟꯗꯅ ꯑꯗꯣ ꯑꯗꯣꯝꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯉꯁꯤꯗꯤ ꯑꯩꯅ ꯑꯗꯣꯝꯅ ꯄꯥꯝꯕ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯔꯛꯎ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩ ꯉꯁꯤ ꯇꯧꯕ ꯉꯝꯖꯔꯦ ꯑꯗꯣ ꯃꯤꯡ ꯄꯜꯂꯛꯀꯦꯅ ꯋꯥꯔꯧꯕꯗꯤ ꯇꯧꯕꯤꯔꯅꯨ ꯃꯤꯡꯁꯦ ꯀꯥꯎꯈ꯭ꯔꯦꯕꯀꯣ ꯁꯥꯎꯕ ꯌꯥꯗꯦ ꯑꯗꯣ ꯁꯤ ꯇꯣꯠꯂꯀꯥꯟꯗ ꯑꯩ ꯑꯃꯨꯛꯁꯨ ꯎꯍꯜꯂꯛꯀꯦꯀꯣ ꯁꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯏꯪꯍꯟꯈꯤꯒꯦꯕꯀꯣ ꯏꯪꯉꯀꯥꯟꯗ ꯁꯨꯒꯦꯕ ꯑꯗꯣ ꯁꯤꯁꯦ ꯏꯪꯕꯒꯤ ꯂꯩꯔꯤꯉꯩꯗ ꯁꯤꯗꯩꯁꯤꯗ ꯉꯥꯔꯤ ꯈꯤꯇꯪ ꯑꯃ ꯉꯧꯖꯍꯧꯔꯒꯦꯕ ꯉꯥꯔꯤꯁꯤꯗꯤ ꯖꯥꯏꯕꯕꯨꯗꯤ ꯌꯥꯕꯅꯤꯗ ꯁꯥꯔꯤꯉꯩꯁꯤꯗ ꯁꯨꯝ ꯉꯧꯍꯧꯕꯗꯣ ꯌꯥꯔꯅꯤ ꯃꯌꯥꯝ ꯑꯩꯒꯤꯁꯤ ꯉꯧꯕ ꯂꯣꯏꯖꯔꯦꯕꯀꯣ ꯑꯗꯣ ꯁꯤꯡꯖꯨꯁꯦ ꯁꯨꯕ ꯍꯧꯖꯔꯒꯦ ꯑꯗꯣ ꯁꯤꯒꯤ ꯀꯣꯟꯁꯤꯗ ꯑꯗꯨꯝ ꯈꯥꯡꯁꯤꯗ ꯑꯗꯨꯝ ꯁꯨꯖꯜꯂꯒꯦ ꯍꯥꯏꯗꯤ ꯁꯤ ꯉꯥꯔꯤ ꯉꯧꯕꯒꯤꯁꯦ ꯄꯥꯝꯃꯨꯔꯦ ꯁꯤꯁꯨ ꯉꯧꯁꯜꯂꯒꯦꯕꯗ ꯑꯗꯣ ꯎ ꯃꯣꯔꯣꯛ ꯑꯃ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯌꯥꯝ ꯎ ꯃꯣꯔꯣꯛꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯍꯦꯟꯕꯅꯦꯕꯀꯣ ꯑꯗꯣ ꯊꯨꯝ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯃꯌꯥꯝ ꯁꯤꯗꯤ ꯈꯨꯠꯅ ꯈꯛꯇꯪ ꯃꯦꯠꯈꯥꯏꯔꯒꯦ ꯈꯨꯠꯁꯤꯅ ꯃꯦꯠꯇ꯭ꯔꯗꯤ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯁꯥꯗꯤ ꯁꯥꯗꯣꯏꯅꯤ ꯃꯌꯥꯝ ꯑꯩꯁꯦ ꯂꯣꯏꯔꯦꯀꯣ ꯇꯨ ꯌꯥꯔꯅꯤ ꯁꯤꯁꯦ ꯃꯌꯥꯝ ꯑꯩꯁꯦ ꯉꯥꯔꯤꯅꯦ ꯃꯣꯔꯣꯛꯅꯦ ꯊꯨꯝꯅꯦ ꯅꯣꯏꯕ ꯂꯣꯏꯖꯔꯦꯀꯣ ꯑꯗꯣ ꯀꯔꯤꯅ ꯍꯥꯟꯅꯗꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯁꯦ ꯌꯣꯡꯆꯥꯛꯁꯦ ꯍꯥꯟꯅ ꯃꯅꯨꯡ ꯆꯪꯍꯟꯒꯦꯕ ꯁꯤꯁꯦ ꯍꯥꯞꯄꯒ ꯁꯤꯁꯦ ꯀꯔꯤ ꯅꯣꯏꯔꯦꯗꯅꯀꯣ ꯑꯗꯣ ꯁꯤꯁꯦ ꯃꯨꯜꯂꯦ ꯑꯗꯣ ꯁꯤꯁꯦ ꯑꯃꯨꯛ ꯍꯥꯞꯄꯒ ꯑꯃꯨꯛ ꯅꯣꯏꯗꯣꯏꯅꯦꯕꯀꯣ ꯄꯥꯏꯔꯒꯗꯤ ꯅꯣꯏꯕ ꯌꯥꯗꯦꯀꯣ ꯑꯗꯨꯝ ꯊꯨꯝ ꯃꯣꯔꯣꯛ ꯑꯗꯨꯝ ꯆꯪꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯀꯩꯅꯣꯇꯪ ꯊꯥꯛꯆꯔꯒꯦ ꯐꯗꯤꯒꯣꯝ ꯂꯩꯇ꯭ꯔꯦ ꯇꯨꯅꯤꯡꯈꯣꯛꯀ ꯄꯤꯌꯥꯁ ꯈꯛꯇꯪꯒ ꯊꯥꯛꯆꯤꯟꯖꯔꯒꯦꯕꯀꯣ
ꯂꯣꯏꯖꯔꯦ ꯁꯤꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩꯁꯨ ꯂꯣꯏꯖꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯇꯣ ꯁꯤꯗꯩꯁꯤꯗ ꯁꯤꯡꯖꯨꯁꯤꯗ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯑꯗꯩꯗꯤ ꯁꯤꯗ ꯕꯦꯡꯒꯟ ꯑꯉꯧꯕ ꯑꯁꯥꯡꯕꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯑꯗꯒꯤ ꯁꯤꯗꯩꯁꯤꯗ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯗꯣ ꯂꯩꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯈꯥꯗ ꯄꯨꯂꯞ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦꯕꯀꯣ ꯁꯤ ꯂꯩꯖꯔꯦꯀꯣ ꯃꯌꯥꯝ ꯁꯧꯒ꯭ꯔꯤꯁꯤꯒ ꯑꯗꯒꯤ ꯁꯤꯡꯖꯨꯁꯤꯒ ꯁꯤꯒ ꯑꯗꯨꯝ ꯆꯥꯕꯗ ꯑꯗꯨꯝ ꯍꯥꯎꯔꯗꯧꯕꯅꯤ ꯉꯥ ꯌꯥꯎꯗ꯭ꯔꯁꯨ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯔꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯂꯥꯁ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯑꯗꯨꯒ ꯍꯦꯞꯄꯤ ꯆꯩꯔꯥꯎꯕ ꯃꯌꯥꯝ ꯌꯥꯏꯐꯃꯤꯟꯅꯔꯁꯤ